ꯑꯩꯈꯣꯏ ꯖꯤꯕ ꯄꯥꯟꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯍꯤꯡꯉꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤꯗꯁꯨ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯏ ꯑꯩꯈꯣꯏ ꯐꯤꯕꯝꯗ ꯐꯨꯜꯂꯤ ꯗꯤꯄꯦꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯤꯡꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯐꯤꯕꯝꯁꯤꯡ ꯂꯩꯃꯤꯟꯅꯔꯛꯄꯁꯤꯗ ꯋꯦꯠꯂꯦꯟꯁꯤꯁꯨ ꯑꯆꯧꯕ ꯑꯩꯈꯣꯏꯗ ꯁꯥꯔꯚꯤꯁ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯀꯝꯄꯣꯅꯦꯟ ꯑꯃ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀꯝꯄꯣꯅꯦꯟ ꯑꯃ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯋꯦꯠꯂꯦꯟ ꯀꯟꯕ ꯑꯩꯈꯣꯏꯒꯤ ꯉꯥꯛ ꯁꯦꯟꯅ ꯊꯝꯕꯁꯦ ꯑꯩꯈꯣꯏ प्रजा ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯃꯁꯤꯒꯤ ꯄꯥꯟꯗꯝꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 2 ꯑꯁꯦ ꯋꯥꯔꯜड ꯋꯦꯠꯂꯦꯟ ꯗꯦꯅ ꯑꯩꯈꯣꯏ ꯕराꯕꯔ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯏ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯜड ꯋꯦꯠꯂꯦꯟ ꯗꯦꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯣꯐꯤꯁꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯝꯄꯣꯖꯤꯌꯝ ꯑꯃ ꯋꯦꯠꯂꯦꯟ ꯀꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯟꯊꯂꯣꯡ ꯊꯥ ꯆꯨꯞꯅ ꯖꯅꯋꯥꯔꯤ ꯇꯥꯡ ꯑꯃꯗꯒꯤ ꯍꯧꯈ꯭ꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯉꯁꯤꯐꯥꯎ ꯆꯠꯊꯔꯛꯄ ꯁꯤꯝꯄꯣꯖꯤꯌꯝ ꯋꯦꯠꯂꯦꯟ ꯀꯟꯕꯒꯤ ꯃꯇꯥꯡꯗ ꯇꯧꯔꯤꯕ ꯁꯤꯝꯄꯣꯖꯤꯌꯝ ꯀꯣꯂꯦꯖ ꯂꯦꯚꯦꯜ ꯁꯤꯝꯄꯣꯖꯤꯌꯝ ꯑꯁꯤꯗ ꯉꯁꯤꯐꯥꯎꯗ ꯀꯣꯂꯦꯖ 12ꯅ ꯁꯔꯨꯛ ꯌꯥꯔꯛꯑꯀꯥꯟꯗ ꯃꯥꯏꯃꯥꯏ ꯀꯣꯂꯦꯖ ꯂꯦꯚꯦꯜꯒꯤ ꯑꯣꯏꯕ ꯁꯤꯝꯄꯣꯖꯤꯌꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯑꯒ ꯂꯥꯛꯈ꯭ꯔꯦ ꯁꯤꯔꯤꯖꯗ ꯃꯗꯨꯗꯒꯤ ꯀꯣꯂꯦꯖ ꯈꯨꯗꯤꯡꯃꯛꯅ ꯈꯪꯒꯠꯂꯛꯄ ꯁꯥꯇ꯭ꯔ ꯑꯃꯃꯝꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯉꯁꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯁꯤꯝꯄꯣꯖꯤꯌꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯈꯪ ꯑꯍꯩ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯝꯄꯤꯇꯤꯁꯟꯗꯨ ꯌꯥꯎꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯕ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯑꯩꯈꯣꯏ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯂꯩꯔꯤꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯈꯣꯏꯅ ꯋꯦꯠꯂꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏ ꯁꯤꯂꯦꯕꯁꯀꯤ ꯋꯥꯡꯃꯗ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯋꯦꯠꯂꯦꯟꯁꯤ ꯀꯟꯒꯗꯒꯦ ꯋꯦꯠꯂꯦꯟ ꯑꯃꯅ ꯄꯤꯔꯤꯕ ꯏꯀꯣꯁꯤꯁꯇꯦꯝ ꯁꯥꯔꯚꯤꯁꯁꯤꯡꯁꯦ ꯀꯃꯥꯏꯅ ꯃꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯒꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯟꯕꯒꯤ ꯄꯥꯟꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯅꯕꯒꯤ ꯋꯦꯠꯂꯦꯟ ꯁꯥꯏꯟꯁꯅꯆꯤꯡꯕ ꯋꯦꯠꯂꯦꯟꯁꯤꯒꯤ ꯄꯤꯔꯤꯕ ꯏꯀꯣꯂꯣꯖꯤ ꯃꯥꯒꯤ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯃꯥꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯎꯁꯥ ꯎꯆꯦꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤꯒꯤ ꯃꯇꯥꯡ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯡꯁꯤꯗ ꯂꯣꯏꯅꯃꯛꯁꯦ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤ ꯌꯥꯎꯔ ꯆꯠꯄꯗꯣ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯂꯩꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯇꯝꯒꯤ ꯆꯥꯅꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯆꯥꯅꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯂꯥꯛꯄ ꯁꯤꯝꯄꯣꯖꯤꯌꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯟꯅꯅꯕꯒꯤ ꯒ꯭ꯔꯤꯟ ꯑꯦꯖꯨꯀꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯈꯤꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯥꯗ ꯑꯩꯈꯣꯏ ꯀꯣꯂꯦꯖꯁꯤꯡꯁꯤꯒ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯅ ꯋꯦꯠꯂꯦꯟꯁꯤ ꯅꯦꯁꯅꯦꯜ ꯋꯦꯠꯂꯦꯟ ꯑꯦꯠꯂꯥꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯐꯣꯡꯕ ꯋꯦꯠꯂꯦꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯦꯟꯇꯔꯅ ꯄꯨꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯍꯟꯗꯛꯇ ꯄꯨꯊꯣꯛꯄ 2010ꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯦꯠꯂꯦꯟꯁꯤ ꯍꯦꯛꯇꯔ 2.5 ꯍꯥꯏꯇꯥꯔꯦ 2.25 ꯍꯦꯛꯇꯔꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯋꯦꯠꯂꯦꯟꯁꯤꯡꯁꯤ 153 ꯁꯨꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ 153ꯁꯤꯡꯁꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯏꯕ ꯃꯥꯒꯤ ꯗꯤꯖꯤꯇꯦꯜ ꯁꯔꯚꯦꯗꯒꯤ ꯄꯨꯊꯣꯛꯏꯕ ꯑꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯗꯩꯗ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯈꯥꯗ ꯂꯩꯕ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯒ ꯄꯨꯟꯅ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯔꯤꯃꯣꯠ ꯁꯦꯟꯁꯤꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯦꯟꯇꯔꯒ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯏꯟꯚꯦꯟꯇꯔꯤ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯋꯦꯠꯂꯦꯟꯁ ꯑꯩꯈꯣꯏꯒꯤ 93ꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯗꯤꯖꯤꯇꯥꯏꯖ ꯇꯧꯕ ꯉꯝꯃꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ 93ꯁꯤꯒꯤ ꯗꯤꯖꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯃꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯋꯦꯠꯂꯦꯟ 12 ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯕ꯭रीफ डॉक्यूमेंटेशन है मागी इकोसिस्टम सर्विस पीरिबा बायोडाइवर्सिटी कमाई लेरी हाइबा एक्जिस्टिंग पोजिशन अखोई लोन लखोला कांदा मदु गवर्नमेंट दा अखोई पीग्रे वेलन कुनगनि थोजि मुंदा वेलन तरेट अमदि अखोई नोटिफाई तौनना बे ऑलरेडी अखोई प्रोसेस ता लेरे मसी याम थु मतम नोटिफिकेशन लेरगनि प्रोसेस लोन मैक्सिमम लोयरे हाय तारे अरोइबो अदु नोटिफाइड वांस तौरगदि मासी वेलन कैटेगरी मासी लेनसे कैटेगरी पिथोर लानी कोई अदि मुंदु वेलन मरी मदि हाइदि जाइमेंग कामपुत लेबो जाइमेंग वेलन ने इम्फाल इस्ट लेबो यारलपा ने अदुगी बिसेनपुर लेबो उत्तरापा ने अमदि सिगी इम्फाल इसमे थोबाल लोन ऑफ द लेदिबा वाइथो पुनोम पासी मने वेलन मदि सिमदि अखोई इंटीग्रेटेड मैनेजमेंट प्लान ने अखोई गवर्नमेंट डायरेक्शन थम खादा को कन्ना सेंगोप होई हेतारे अदुना लेदिबा अखोई वेलन कुनिथोइ सिदि कंपलसरी अखोई सेंगोरि पांदम द लई अंदगी लाइबो सेनबा सही मथंगी सिदि अखोई सुसुदना कुंगनिथोइ मुक्सिंग नमद्रगसु वेलन मरी मंगा मदि अखोई गवर्नमेंट डायरेक्शन की सेंगोप होनबा हायरकदबु माली वेलन मांगथरपगी मरुइबा अखोई फैक्टर दी अर्बनाइजेशन लाप ह्यूमन प्रेशर याम लेब मखदा अदुगा अखोई इन्फ्लुएंस जोन हैना वेलेंस द पीरिबा मागी अवा पिसले मैम सिंगे मसी याम हिजल पाइथाय अदु एनक्रोचमेंट नाम सिलकपा सिंद सिंग मैम सिना अचौबा इंपैक्ट अमोय लोन लोन अर्बान दी चेंथरकपा मही अखोई फत्तबा अखोई सीवेज मैम अदुगी ड्रेन मैम अमदी मैम अमोर काय लंगसन मैम सिंसे मसिनसु यूट्रोफिकेशन सांग हेगला कांदा मागी वेलनेस लोय मांगथरपी सांग याम ओहेले तरे पेदा अदु मागी प्रोटेक्शन एंड कंजर्वेशन जे कोइन खितंग चंगसन मिनर कांदा प्रजा ज्ञान तामिनर कांदा वेलेंस सिंसे अमपर लंगसन नति हेबि खनमिनलगा मसिगी लाइब सीवेज मैम सिंसे मसि कंट्रोल तौरगदि याम फगने ने खली अदु असो फैक्टर अमदी क्लाइमेट चेंज फैक्टर सु असो मंगद मतें पांगसन बाहाय तारे अखोई वेल मांगथरपा अमदी कन्नु हनबसिदा अखोई मागी
थादोरꯛꯄꯒꯤ ꯆꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯋꯦꯂꯦꯟꯗꯒꯤ ꯍꯧꯖꯤꯛ ꯍꯧꯕ ꯑꯩꯈꯣꯏ ꯈꯔ ꯌꯥꯎꯔꯦ ꯁꯤꯗꯔꯕ ꯋꯦꯂꯦꯟꯁꯤꯡꯁꯦ ꯃꯥꯅ ꯀꯥꯔꯕꯣꯟ ꯊꯥꯗꯣꯔꯛꯑꯦ ꯍꯧꯖꯤꯛꯁꯦ ꯀꯥꯔꯕꯣꯟ ꯊꯥꯗꯣꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯂꯩꯔꯀꯥꯟꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯔ ꯑꯃꯅ ꯀꯥꯔꯕꯣꯟ ꯆꯨꯞꯁꯜꯂꯦ ꯍꯥꯏꯇꯥꯔꯦ